ꯙꯥꯀꯥꯗ ꯀꯨꯝꯖꯥ 2020 ꯒꯤ ꯖꯅꯨꯋꯥꯔꯤ 13ꯗꯒꯤ 18 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯥꯝ ꯒꯧꯇꯝꯒꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯋꯤꯅꯤꯡ ꯐꯤꯂꯝ ꯄꯥꯟꯗꯝ ꯑꯃꯗꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯂꯒꯅꯤ꯫ ꯄꯥꯟꯗꯝ ꯑꯃꯗ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯆꯤꯜꯗ꯭ꯔꯦꯟ ꯐꯤꯂꯝꯒꯤ ꯁꯦꯛꯁꯟ ꯑꯃ ꯑꯣꯏꯅ ꯎꯠꯀꯗꯧꯔꯤꯕꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯎꯠꯀꯗꯕ ꯐꯤꯂꯝ 15ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯄꯥꯟꯗꯝ ꯑꯃꯗ ꯍꯥꯏꯕꯁꯤꯁꯨ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯇꯈꯦꯜ ꯐꯤꯂꯝꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯁꯣꯔꯣꯛꯀꯣꯟꯅ ꯄꯨꯊꯣꯛꯈꯤꯕ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯒꯧꯇꯝꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯋꯤꯅꯤꯡ ꯐꯤꯂꯝ ꯄꯥꯟꯗꯝ ꯑꯃꯗ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯗ ꯎꯠꯀꯗꯧꯔꯤ꯫ ꯙꯥꯀꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯒꯤ ꯗꯤꯔꯦꯛꯇꯔ ꯑꯍꯃꯗ ꯃꯨꯖꯥꯔꯥꯕ ꯖꯃꯥꯜꯅ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅꯥꯝ ꯒꯧꯇꯝꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯆꯤꯜꯗ꯭ꯔꯦꯟ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯐꯤꯂꯝ ꯁꯦꯛꯁꯟꯗ ꯄꯥꯟꯗꯝ ꯑꯃ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯅꯨꯄꯥꯃꯆꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯦꯖꯨꯀꯦꯁꯟꯒꯤꯗꯃꯛ ꯂꯥꯛꯈꯤꯕ ꯍꯤꯔꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯎꯠꯂꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯄꯦꯔꯦꯟꯇꯦꯜ ꯁ꯭ꯀꯤꯜꯒꯤ ꯃꯔꯨꯑꯣꯏꯕ ꯀꯌꯥ ꯑꯗꯨ ꯎꯠꯂꯤ꯫ ꯕꯣꯕꯤ ꯇꯈꯦꯜꯂꯝꯕꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯤꯗ ꯀꯦꯔꯦꯛꯇꯔ ꯔꯣꯜ ꯂꯧꯔꯤ ꯍꯥꯏꯔꯤ꯫